ꯂꯣꯏꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄ꯭ꯔꯀꯤꯇꯤꯅ ꯄꯤꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯗꯨꯅ ꯑꯅꯥꯕꯁꯤꯡ ꯉꯥꯛꯊꯣꯛꯁꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯑꯦ ꯒꯨꯅꯦꯁ꯭ꯋꯔ ꯁꯔꯃꯅ ꯅꯦꯆꯨꯔꯣꯄꯦꯊꯤ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ मोरेदा डेंगी पॉजिटिव केस मसिंग लेप्तन हेनगटलगली फिबम असे लक्सननबा लेंगाकी पुकनिंग चिंसिनख्रे। अमदी सनालैबाग पुकई प्राइवेट लिमिटेड की चेयरमैन ओइरंबा लैसांगथेम सनायाइमा मैतैना मियामदगी लुपा करोड़ अहुम हेना खुंगटलगा मफम खंगदना मांगख्रे। मियामना गवर्नमेंट पीबा कोविड-19 की SOP सिंग निंगथिना ngakna chatuna chathokpa matamda mask opiba sanitizer jinaba khutsa sengna toina hambiba amasung foot taru ki distance ngakna chatpa haiba chatna kanglon sing asi tung induna COVID-19 lagi ngakthok minase loinana chahi 19 ki mathakta leiba miyoi singna COVID-19 vaccine soidana kapthok piu Pony TV gi nungthili pau midyeng tabiriba singbu taramnok chari hauzik pau sandokna pijari State Ayush Society Manipur Directorate of Ayush Lamfelpat Amadi International Naturopathy Organization Manipur Branch na kutsamnaduna ngasi Lamfelpat laiba Indian Medical Association IMA holda marisuba naturopathy Amadi naturopathy numit pangthokre thoram aduda Dr. A Guneswar Sharmana haikre yoga amadi naturopathy ase chief minister na malem gi thak tak pukhat piduna achouba phida ama kanba ngambaga loinana chahi khudingi November 19 da palan asi pangthoktuna lakle yoga amadi naturopathy soidana tauba tarabadi mipam khudingmak hakchang fanna laigani amasung punsi sangani haina mahakna phongdokre India ge yoga amadi naturopathy asi haujikti mapan lamda modify tawduna physiotherapy oina haudorakpani hairaduna Dr. Guneswar na drug remedy amasung medicine gi khenabasuk mayamda khanghanke Mahangna makata na high crime madudi Manipurda mahirol dagi miyamna manamasing kaya ama chinjak oina sizinnarakliba asi medicine oiba maramna anaba kaya dagi ngakthokduna punsi nungsangna leiba ngamlebani Prakiti na piba potlam sing chaduna anaba sing ngakthoksi haina Dr. A Guneswar Sharmana phongdokre Fattaba chinjak thadoksi haina su mahangna phongdokre haujik matamgi punsi mahing asina maram oiduna makhal kayagi laina thoklaptuna punsida awaba kaya nanghali haike Thauram aduda State Ayush Society Manipur gi Additional Director amasung Member Secretary Dr. M. Samjai Singh na amadi International Naturopathy Organization INO Manipur Branch ke Member Dr. M. Rajkumar Singh su saruk yake bagi damanda wala biramba father organization bas daida pukning hakjang ani se tuna bu paraba pujanna bu leirabadi aikoi mioi bada matam chupada ga hakjang phagani amasung akoi gi bunsi sangani haibasi hairiba yoga aikoi gi kuirabadagi practice tauriba Indian system of medicine haijabatare masi asuki matik develop taudana masi di western country na masi modified amuk tautoraga aikoina physiotherapy haidana anoba mawung amada amu refine taure ben madam de kai kanari ba potu madu moi duplicate tautorapagi possible ba aikoi ngasi gi modern system of the treatment sidaida apply taure nakal lamroda nasi gi akoi observation sigi maru oiba naturopathy asai mayamna mamangda haiga drug less Moreda dengue gi positive case masing leptana hangatlagli oirakli ba phibam asida midyeng changbinaba Chabang 5 Bank gi Administrative Committee gi Vice Chairman Thangkhomang Khongsaina lenga ki pukning singsinkre Mamang thagi October 16 More Ward number 7 dagi mioi ama dengue positive oiba thainaki makhata na More gi tungan mafam kaya da dengue laijut asi sandorak padagi mioi kaya nabagi chang leptane hangadlakli
मोरे मनुंग ख्वाइदगी चांग वांगना डेंगी पॉजिटिव केस थेंगनबसी मोरे वार्ड नंबर 7 की मनुंग चनबा चबांगफाई बेंगनी हाइरी हौजिक फावबदा चबांगफाई हाइरिबा लेकाई असिदा केस कोन मंगा थेंगनख्रे मोरेदा लेबा स्पेशल मलेरिया यूनिट की मियोई सिंगना मफम की कांग हिदाकना चिंगबा फोगिंग तौदुना चेक्सिन थौरांग कया लखटलबा सुकानाबा फंगबगी महुत्ता डेंगी की पॉजिटिव केस मसिंगदी निमित खुदिंगी लेहनगलकपा थेंगनरी हाइरी हौजिक मोरे सब डिस्ट्रिक्ट हॉस्पिटल दा डेंगी ना नारबा मियोई तरे लायेंग चथरी अनाबसिंग असि अयाम्बदी चबांगफाई लेकाइदगिनी हाइरी निमित खरनी असिदा मोरे डेंगी पॉजिटिव ओइबा मियोई कया अमसु इम्फाल दा चतुना लायेंग याउनरी मोरे सब डिविजनल हॉस्पिटल असि फर्स्ट फ्लोर दा लैबा कृष्णा डायग्नोस्टिक प्राइवेट लिमिटेड पैथोलॉजी सेंटर दा हौकिबा अक्टोबर तांग 19 दगी ngasi फावबदा मियोई चामगा 19 डेंगी पॉजिटिव केस डेंगी टेस्ट तौबदा मियोई 94 पॉजिटिव केस ओइबगी रिकॉर्ड थेंगनखे मोरेदा लाइबा प्राइवेट डायग्नोस्टिक सेंटर सिंगदा टेस्ट तौबदा डेंगी की पॉजिटिव केस कया अमसु थेंगनरी चबांगफाई एडमिनिस्ट्रेटिव कमिटी की वाइस चेयरमैन थांगखोमांग खोंगसाइना अखोगी पाउमीदा फोंदोरकपा मतुंग इना नुमित खरनी असिदा चबांगफाइदा डेंगी की केस मसिंग ख्वाइदगी यामना वांगबा थेंगनरी हाइरी हौजिक फावबदा हॉस्पिटल दा चौराकना मियोई 19 लायेंग चथख्रे लायेंग बंगमजदबा लाइरबा इमुंग खरागी मियोई सिंग हॉस्पिटल दा पुखटपा ngamdabadagi yum da layeng chathabasu yauri mari lainaba malaria department na hida kapthokpana chingba kaya tawkhrabasu positive ki masing de hangalakli manipur laingak na laina laijut asi ngakthokpa ngamnaba lawkhat fam thokpa khongthang sing lawkhat piu haina thangkhomang khongsaina appeal tawke mayamsda aina hajaning budi numit kharani mamangda hoi more sida dengue ge laina si yam kanna paktak na sandok lei masida khoi khun chawang phai sida ayamba masida laina sida naraga leire hujik maksu more hospital da kun ga kunthra gi marakta laying dana leiri aduga laying bangam da ba lairaba mayamsu lekai da khunda famung da taraga laying bangam dana lehori concern department malaria department su mayam laga hida kapthok tana khutok tan tauri adubu laina se sum hingat pagi muong Sanalaibak Pukai Private Limited ki chairman oiramba laisangtem sanayai mamaiteina miyam dagi nam thak togduna paisa hatlaga chen kibagi matangda ngasi Imphal gi changangai uchekonda laiba company asigi office ta pawgi mifam ama pangthokre laisangthem sanayai maitei apokpa laikhidraba Chandrakumar maitei ase Kakching district ki wangu tera luk marup tagini hairi mifam maduda company gi manager oina thaupuriba tan subam angamba maiteina haiki Sanayai maitena showroom hangnaba amadi staff chawkhatminasi haiduna miyamdagi lupa crore ahum hena khomgatlaga hauzik mafam khangdan mangkhre mayumgi mina maha KCP gi group amana fakre hairiba asi asengba oiba tarabadi sengdok piraknaba haikhe loinana sanayai magi masen lupa oriba amasung company asigi board member oiramba pungyambam Romeo na MPP gi general secretary Gitazen na mahak asi kidnap tawri haina haikiba adu aranma pauni haina su sengdokre Sanayai maitei pungyambam Romeo amadi HR oina thaupuriba ningthaujam Dineski mathakta Imphal police su report ama pikre hairi January mioi ahum asina thoglaktuna miyamda sengdok piraknabasu tan subam angamba maitei na appeal tawkhre Manipur ga yumlon nariba Myanmar gi mioi kaya border town more da laktuna pochai yonari hiram asiga mari leinana mitei council more MCM gi advisor ningthau khongjam pulindro na high crime madudi security personnel singna Myanmar macha singna Manipur gi more da lakpada athingba kaya thamli adubu chana thakna ba potlam yonba lakpa sing asi laibak ani yumthangna na leiminaba amadi nungsi chana ba mathau tari Amaromda hauzik Manipur gi tungan famdagi more lomda chana ba injang na pikaya puraktuna more kaithel la yoli adubu kaithel asida Myanmar gi miyamna yonba pochagi mamalga Manipur gi mamalga yengna bada Myanmar dagi purakpana hongba heli masina more gi lairaba praja singgi di upai ama ori Security personnel singna aina yadaba potlam singda athingba thamlabasu numit khudingi miyamna chanariba potlam singdi tawpham thokpa check tawbiraga komthok piu haina ningthau khongjam pulindona appeal tawkhre Dedelia mala puno bang molega kana aji no
निंगथौ खोंजम पुलिंद्रो सिंह मैतई काउंसिल की हौजी एडवाइजर ओजरी अया ngaini mi basi Myanmar की इंसांग नापी जोनबा इमा इबेन सिंसी अखोई की मोरे बाजार दा लाक्रबदी मोरे दा इंसांग चलिंगाई लेंसे इंडिया की सिक्योरिटी की कांगबुना तौफम थोपा फॉर्मेलिटी दो चेक तौरगा इंसांग जोंबसिंग से मागी लाख खोप से थिंबीदनबा अखोई की मणिपुर सरकार की बीजेपी की लीड गवर्नमेंट सिदा अपील तौजरी सिका हाजरगा दिनजरगे हौजिक पाउगी मरक थन्ना तेन ब्रेक अमा लौमिनसे Tapta Institute of Fusion Music Taiphumgi Makada Taptagi Sei Khaktada Yumpham Oiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numittagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free day say semba record changba amadi tapta musical concert ta rotation 9 sarugyahanba asina singmani akupa marol gidamak 9362109942 natraga 6009166130 da pau for organized by Tapta Ven Music and Tapta Fan Club. ब्रेक मतुंगदा तराम नोकचरी लेखिद्रबा कम्युनिस्ट पार्टी ऑफ इंडिया CPI गी लुचिंगबा फैरोइजम परिजतना हिंगलिंगै मतमदा सारंबा कम्युनिटी हेल्थ सेंटर ओइगनि हाइना मियामना थाजनरंबा लमलाई असेंबली कंस्टिट्युएंसी गी मनुंगचनबा नोंगादा मनाक्ता लैबा बिल्डिंग अमा हौजिकति मोंगसोंग ओइहौरे चीफ मिनिस्टर ना ngarang nahan lamlai gi takhelda go to village pangthokpadasu masak khangkhraba mafam asi sangaduna ana layeng hoba yaba thakta leirabani lamdam adongi miyamna mafam asi CHC oigani hairabasu mafam asi rasniti gi loktuna ba manba mawong amada yengsen bidana matam kuina thambasi pende hairi PHC ahumna CHC ama kongadabani CHC anina district hospital ama konbayai adubu lamlai assembly constituency dadi CHC ama phauba leitre lamlai yangang pokpi ukrol andro amadi khundrak pamgi miyamgi mafam yamna chaba building asi sangaduna miyamda sinarabadi chief minister gi go to village mapung phagani hari miyoi chada hundradi losing uraga laijaba lamlai assembly constituency da hozik paliba lengak asina mamal yam laba ana layeng sang asi khudol oina pibiramu haiduna miyamna fongdorakle hoi imphal ga chatna ngam dabagi awa mayung nei ba mafam masi kam center si sabulusi masida layeng dun balomi simi praja asagi sonhanga da community health center paba mas thamba se sarkar gi soiba thoksa yaraga di lengang na asing pajami uidaba lara balomi simi alan uidaba health center si sabulusi duna lamlai kenai pradi ana layda Sangdana free the Dongsa Badu, Majari Manipur, CM Amadi PMG1, Tonga head Kayam Lenga Adumba, Lucimulian like Sabatunga, Maya, Bantu, Lamlai Ken, Ana Laying, Sukiliva, Siva, Community Sabulushariva, Manam India Gomenaba, Mipun could free the laying Anaya Yog about Mafada, Hena, my papa, Zabani, Aduna, Tumatam, the high community health abolition minimally from the Kakching district ki manung chana laiba hianglam assembly constituency dage malengkhomba salambo All India Congress Committee AICC na Manipur Pradesh Congress Committee MPCC Social Media Department ki state chairperson oina hapkre loinana Alfred Huining Sumbam Sambin Thang Haukep Tengbaizam Kipo Kuman Rapan Lungkamai Les Khan Ibran Ahmed Amadi Thanglen Lai Haukipu Department asige state coordinator sing oina khankre hairi Manipur University NSS Unit 1 amadi 2 anina adopted village singa kutsamnaduna tha asigi tarani thoidagi hauduna chayol ama chupna chatharakpa special camp ngasiloisan kre Manipur University ki Zoology Department gi lecture hall da pangthokiba camp loisan bagi thoram aduda University asigi Vice Chancellor
Naurem Lokendra Singh, Seba Club Tongzu Part 2 gi Secretary Namairakpam Chingkai, KYPC Kyamgai gi Vice President, Dharmendra Nepram Amadi NSS Cell Manipur University gi Coordinator, Dr. Maibam Nodia Chana Daista Famke. Thoram adugi saruk ama oina camp asida saruk yakiba volunteer singda appreciation certificate su yentokre. Thoram aduda chief guest ki warol pireduna MU gi vice chancellor and Lokendra haikre lyric paba ngaktuna hiram kudingda mai pakani haibadi yade adubu pabagi habiti leiba mathau tai. National Education Policy NEP gi manung chaliba NSS asi matam amada paper ama oina tamlak yana lairi hainasu mahakna fongdokre. Best presentation award goes to Glenn. Best captain interview kari placement ni kari test company government department Kalan the skill of communication. Music Pelanba, music Tazanba. Hazana, no sitting, no Kalan the key, other skill of must develop doctor. Manipur University ki Zoology Department ki Head Professor and Mohilal Maite gi imung manungda ngasi Imphal West District ki manungchanba Sagarwa Takhelambam Lekai dagi social worker Sana Maitram na chana ba potlam sik mateng pangkre Professor asi mamang hafta da COVID positive oibadagi yumda isolation tawdun leirak pani hairi Professor Mohilal athubada fagalak na ba Sana Maitram amadi mahaki timna isorda thawni zakhi Ngasi Imphal na phung mapau che sing maroibe pau karamit yang taminasi. Sangai Express Team Nisikanta na Padmashri oinam bembem okre Yangkai mathoi positive oiki kontramari fagat ki ani siki NPF na masing yam na kanaba honari Congress na sarkar taribra haiba digital platform launch tokre Pokna firm Thabak Lobada Lukravi Singhi Kota Thamba Haiba Wafam Manifesto da Hapnaba Pukhalagani Vanati Srinivasan O Henurigi Apil Yakidre Y Irabotna Wankai Kendragi MLA Oina Lairagani IITF da Manipur de Pangthokre Congress na Government Taribra Haiba Digital Platform Ama Launch Tokre Huyen Lampau O ibubida absolute bail pibabu singna rakpa enforcement department ki petition Supreme Court na dismiss tokre Yumkham Irabot 15 Wankai Assembly constituency gi full-fledged MLA oire Government na private school singi fee chada Yankai hantahan babu High Court ta challenge tawrakle Manipur gi mahairoi chada kunmari dasmik mangadi smartphone gi khudong chaba fangdri Naharol gi thaudang BJP Sarkar na corruption da chenaba sing chairak pigani haibadu kadai da chatkrage Congress Indian Ocean region da peace laina ba IORA gi mapangal kangkhat hansi Dr. R.K. Ranjan Chingi district sing da press club sana ba CM na thazaba pirakre MSJU Mangkhiba nupi macha ani rescue tawkre Hauzi aroiba da maroiba pau amuk hana Prakiti na piba po lang sing chaduna anaba sing ngaptok si haina Dr. A. Guneswar Sarmana Naturopathy Degi Thoramda Pongdokre. Moreda dengue ki positive case masing lepta na hangat lagli piba masi laksan na ba lenga ki pukling sinsingkre. Amadi Sanalaybak Pukay Private Limited ki Chairman Oiramba Laisangthen Sanayay Mamaytay na miyamdagi lupa crore ahum hena khonggatlaga mafam khangdana mangkre PONYTV gi nungchil gi pau mideng tabiriba singbom kana khuramjari